Moirang Leikai leba imung ahum Syam amasung ais bimol ai sama kaloinana coronavirus asina maram oiraga yamna awa ana taraba kharada mateng pangba chananaba khalang tawjari sarkar khaktada depend tawbu natana aikoi leijab khadang puthuaga kanagum khada mateng khadang pangjaga haina ngasi eusida aikoina thalang tawjabani kanagumba leitalaira singda leijab khadang puthulaga amaga mateng panaragadi aikoi Prabhu Jisu Kristo na hiram matung ina nakoi amaga mga nungsinau haibadu mapung phana thungangani hana tasingna thajai khaigatlaga kanagum khara khaigatlaga Cheng khara dan ilu sen lain ya buka ini soalnya minta halau nalau utara kaya topik sudah langsung singkirnya sargama lemon di mapham so pagina tanda coronavirus na maram oiraga tanpa oiraga kui lagi pamar coronavirus saga asigumba laina asmaram oiraga sarana matanjaba kaya awa kaya amrum khanu lairi masi maras lipa isor nanai khoibu nan ngasi paba kanbidu nasi nang nasakan nungarba lao Isinyo, yun sang sarga malem anigi mapui bungo wangtui sang thoraba
Malem PTV Kongchat Ki Wonana Kahembide, Ahingi Matam Nana Fangale, Nuntingi Matamda, Mangalgi Matamasida, Nazan Naikun of Masala Saraga, Nshizaraba, Ekogi, Isi Yum Masida, and I couldn't linger Laga, Kuilaja Makardan Kudolwana, Izage Haidana, Monaki in the Laksavani. Nga jadi kau terpakai saja. Kan uang. Ayo bantu ya mereka. Suasana masih kau. Pada matik sa baka kading mapuno si bilang nasi kawa yung happy Leikai sa nakin nung si Tuzali mapana nasi nakin yung biyanson na nabili sa matang pangluba nakin buwan pala na napatagat sa gani pamasida na kandog pigrawan na sa na yung dahil tempe siya na di makin mo manong khaigatlaga nasi bawat singbido si nakin buwan pala na nakin ang handa raw pangluba sa gani matang sa padanhan ay mong suloy na biyo kwentauriba sujanomjariba Kuding mo si Paisor Leibaki lockdown Leibagi maram na suba pangdaba sapa pangdaba Kuding mo si imong manung da awa batino Kuding mo si Paisor na nangag senbire haraga na lambi pibire haraga makoy na laita na mapham ing kana laijaba yan na buwa pinabi hadun sa natin pangni jabani Vì số đó còn là cái con số này nhiều sinh chế và cái sinh cơ quá sao mà lại mình một cái số thì cái đó bằng cái làm Cheng kharada, hati mengatur kharada, itu show. Nah, kita masih makan tuan mereka coronavirus nomor oiraga, nomor isu jangan jauh ke ada, awal second ke apa kali. Ayam nari ko, pada dia kecil. Presbyterian Moirang Sendra. Coronavirus asina maram oiraga somagi sujanamjaba sarana matanjaba kaya sida awaba cheitheng kaya family Kuti 손으로 칼로 간단해요. 칼로 정말 시행을 waktu Cheng matik mengaldan kharada ikugi payu isho ozi matamda coronavirus namar oiraga ichidi ahum gakta awaba